Online Manipuri numidangi paumi ing tabiriba pumnamak puthoi laisrumna khurumjari ahanbada maroiba Kuki pau. jo passenger sing the ambush taunaba honarakpadagi kautrukta khuthoknakibani lun kipgen. Kangpukpi amadi Churachandpurgi marakta faunariba amata ngairaba lambida Kuki jo passenger sing the ambush taunaba honarakpadagi kautrukta khuthoknabagi thaudo adu thokibani haina Kotu Sadar Hills ki wangangloi NG lun kipgen na lana Sengdorakli Mangna hai Kangchup region da ngarang nongna nongmai kamnakiba adu Chief Minister na Santi hanjilakle hariba dugi mayokta mitei singna chathakibani Kuki jo sing the landana ba honarakpadagi Kuki jo volunteer sing amadi mitei khulai paiba singi marakta khuthoknakibani maram aduna central government na hiramasigi matangda akanba mieng changbinaba su hairakli Makha tarakpada Kuki militant singna thamna pokpina chingba maitai khol singda nongmai amadi bom kapsinduna attack torakpada mioi ama soklei Kuki militant singna ngarang nungthil Imphal West District ki Lamsang Police Station ki manung chanba kautruk amadi kadang banna chingba maitai khol singda drone dagi bom thadarakuna misi mina amadi Asok Apan kaya thoan khraba matungda ngarang ahing nungai matung pung 12 minute kunrom taba matamda su Imphal East District ki Yangnangpokpi Police Station ki manung chana leiriba thamna pokpi santi khongbal sana sabina chingba maitai khol singda nongmai amadi bom kapsinduna landa silakpada nongmai na panduna mioi ama sokpadagi hospital da laikan nakhre soklaba mioi adugi maming ningomam Rakesh Kuntaret apopagi ming and ingo chakawi Yangnangpokpi Bazar dagi ni Hojik Jenims Hospital da laikan nari ma ki khongi sarukta nongmai maruna panduna sokpani hairi Kuki militant singna khulingduna leiriba thamna pokpigi mamang thangba sarukta leiriba kaunai chingthaktagi ngarang numidang thamna pokpi tamna ahanba oina nongmai amasung bom masing khangdana kapsilaki thaudo asi thokle haiba pauta badagi Imphal East District ki CDO kangbu laktuna Kuki militant singa khuthoknaki matamduda thamna pokpidi leiba Gorkha Regiment ki kangbu thaudok thokpham da sangsilaki makhoina CDO kangbu na Kuki militant singi maikai tamna nongmai kap adu thingki makhatana commando kangbu na Kuki singa nongmai kapna riba mafam adu da gari thaujinduna nangna attack taungnaba hotnabada GR ki kangbu na makhoi Casper gari phaijinduna thamlaga changhan khide hairi GR kangbu ki thawong adu da commando kangbu na asabu pokpadagi nakal anigi Marakta ungkhana bathoki chairak aduda Kuki singna nongmai kapsilakpadagi Rakesh hariba mioi asigi makhongna nongmai na panduna sokibani haidi thaudo asigi matang da ngarang numidang pung 2:30 taba faubada Kuki singna matat oina thamna pokpi khulda nongmai kapsilaki commando gi kangbuna micham praja sokpa yaroi haiduna ahing chupa mafam aduda leiduna handuna nongmai kapaga loinana ngak senbagi thabak chathaki haidi Kuki militant singna nongmai amadi bom kaptuna landarakpagi thawong amadi GR kangbuna Kuki militant singbu sokotpa manbagi thawong kaya adubu pendaba fongdokpaga loinana Manipur lengana Kuki militant sing leire khangna takthokpagi thabak chathadana miyamda yamna toina nongmai kapsinduna landa silakhiba aduga mari lenana ngasi Yangnangpokpi bazar da miyamgi oiba chobo wakat mifam ama chathakre Yangnangpokpi bazar gi akoibada leiba dukan sing thonglonaki Yangnangpokpi thamna pokpi sabungkhok khunau santi khongbal sana sabina chingba mitai khulgi miyam thoktuna Yangnangpokpi bazar da wakat mifam chathaki miyamna thuba matamda mitai khul asiga lona duna chingi sarukta khulingduna leiriba Kuki militant sing lengakna athuba matamda takthu Madu natrabadi miyamna makha taba makhal makha kaya gi akan makhong sangsin-gani haina fongdokhi makha tarakpada sinam komda Kuki militant singna drone dagi bom thadaraktuna khulngakpa singi bunker ahum thukhaikhre ngasi ayuk pung 5:30 taba matamda Imphal East District ki Sagolmang Police Station gi manung channa sinam kom hariba mitei khul asigi Wakan faiga tainabada khulngakpa singi bunker saduna leiriba mafam singda Kuki militant singna drone sizinaduna bom thadarakpadagi bunker ahum mai chaktuna akai atoi thoankhre bunker aduga irap lana dana leiba Nipan Suba ARB ki post amadasu Kuki militant singna attack chatharakpadagi handuna nongmai kamna ki hairi pawsin hai ahanbada Kuki militant sing aduna nongthaki sarukta thagalaktuna sinamkomgi wakan faiga tainaba mafam da leiriba khulngakpagi bunker sing aduda bom thadaraktuna thugaikibani laibak fawadi bunker adumaktada khulngakpa sing lehodabadagi misi mina yaukide adumakbu bunker sing aduda leiba firol amadi pochai kaya mai chaktuna amangata kaya thoanki Kuki militant singna bom thadaduna amangata thoan khraba bunker sing adu hojik khulngakpa singna amuk loksinduna samjin sajmagi thabak chathaduna mafam aduda khulngakpa sing leiduna khunja sing ngak senbagi thabak chathari hairi thaudo asiga ikan kanadana wakan fai meya da micham praja sing ngak senabagi thabak chathaduna lagliba IRB gi post amadasu Kuki militant singna nongmai amadi bom kapsinduna landaraki IRB kangbuna su handuna nongmai kapnaki hariba post aduda IRB personal taruk duty taduna leibani thaudo asi thokraba matam ikai kanadana Sengmai police ki manung chana Sengmai Luang Sagol da ngasi ayuk pung 5:30 taba matamda Kuki militant singna Kanglatombi Pangal Tabi area da nongmai kapsinduna landar silakkhre hairi nongmai kapsilakpa adu ngasi ayuk pung 3 fawba chathaki security ki kangbuna su handuna nongmai kapki nongmai kapnaba adu da mioi khara Asok Apan Yaore adubu chap chaba maming matha leifamna chingbadi khangba ngamdri makha tarakpada Manipur ki law and order ki fibam yengsinbineba Union Home Minister da MLA RK imona che thaduna khangankre
Manipurda thokliba chahi amaga tha taruk rom suraba irang amadi oirakliba lamdamsigi law and order gi fibam asi yengsinbinaba Union Home Minister da email thaduna thangmaiban kendro gi BJP gi MLA RK imona khangankre hairi MLA RK imona mahaki social media account da thagalakpa post amana khangalaklibadi Manipurda thokliba irang asiga mari lenana Central Lengangna Manipurda tharakliba Central Force lising humphuna irang asibu laksin bangam daba haibasi yamna laibak thibani irang thokpa mafam singda irang laksin bagi mahutta tumina yengduna lairiba Central Force sing thokibagi tangai fadaba lay State Government amadi public miyamda cooperate tawdaba Assam Rifles Battalion khara lawthokpagi thabak paikhat pirakpagi damaktasu thagat phongdokhi Union Home Minister da pisin khiba cherol adugi matangda social media da thagalakpa warol asina makha taribadi mathau tawdraba Central Force sing lawthoktuna State Force sing da oina char sinabiu sugi ground rule thugairiba Kuki militant singi mathakta akanba action lokhatpiu Kuki khulai paiba singda khusu khulai amadi nongmai maruna chingba sing asi kanana funding tawribano haibasi thigatpa mathau tare Manipurda santi hanjilaknaba Central Government and Unified Command gi thodang adu Chief Minister da khusinnabiu haina su Union Home Minister da pisin kiba cherol adu da palli hairi makha tarakpa update ta ngasi su senjam chirang da su Kuki militant sing na nongmai kapsilakre ngarang kautruk amasung kadangba maitai khulsingda Kangpopi district ki manung channel lairiba Bethel chingthakta drone sizinaduna bomb thadarakhiba amadi nongmai kapsilaktuna akan mawongda Kuki militant singna lan chatharakpadagi misi mina amadi asopan kaya yawkhraba matungda ngasi su amu hanna Kuki militant singna senjam chirang maitai khulda nongmai amasung bomb kapsilaktuna landa silakre khunja singdagi phangba pawgi matung inna ngasi nungthil pung 2 taba matamda Harautal Sport University ka thangnana lairiba Bethel Kuki khulegi Kuki militant singna senjam chirang tamna nongmai amasung bom kapsinduna landarakhi maduda khulngliba khunja singna su handuna nongmai kapna duna numidang waram pung 5 taramdai fawba nakal animakta akanba mawongda nongmai kapna ki loinana Bethel ki chingthak pareng asida Kuki militant singi bunker kaya saduna makhoi ya choba kem ama oiduna leire hariba mafam sing asidagi Kuki militant sing takthoktrabadi lepa leitena maitai khul singna nongmai amadi bom kapsinduna landarakani haina su khunja singna phongdorakhi amarom da ngarang kautruk amadi kadangban Kuki militant singna akan mawongda landarakhiba aduna maram oiraga Imphal West District ki Lamsang Police Station gi manung chana leiriba kautruk ching leikai da leiba maitai khunja sing masa masa gi mayum thadoktuna lanjenakre adubu Kuki militant singna kautruk ching leikai da leiba bunker khara thugairam khiba adu ngasi khulngakpa khunja singna amuk khudum chansinba ngamkhre hairi